DAMMS na Leingak Asida Pangal Fhurup Tagi Council of Minister da Yaohanbinaba appeal Tourakli. DAMMS ki Maike digi press Thadorakpa Chirul Amada Manipur gi miyam na ngaiduna lakpa miyam gi Leingak lakpada taramna oi loinana Leingak asina leiriba conflict kasiba waroi sin pubiraktuna tangdu leitaba kunai haibadu oirasanu Leingak asi sembada Fhurup ahum gi habidi Maitei Kuki amasung Nagagi political representative sing minister oibada yaure khara amadi lauthorakadaba watli toigumba sung Pangal Fhurup Tagi minister yenthokpa sida yaudri Pangal Fhurup Tagi hauji mioi ahum NDA ga punna chatminaba political party dagi mihut oidibani makoi ahum gi manungda amana NPP ni amana ZDU ni aduga amana BJP yaukhraba mihut ni lising ani ga 13 tagi hauraga ngasi faubada Pangal Fhurup Tagi mikhalda mai pakhraba mioi ama fauba minister oidri thangai sengnaba Pangal Fhurup ki legislative representation asi hanthaduna lakli Leingak asigi Mang the Taduna Ladiba, Quaidigi Maru Oiba Tabak Sing Manipurda, Kundaminariba, Purupumaki, Marakta political trust, Ama Semgat Padu Oiri, Masi Semgat Pada, Furukudimaki political stakeholders Sing Puna, Yaominaduna, Honaminaba Tangai Fade, Pangal Fhurupasina Ngasi Faga Manipurgi, Ngamkai Amadi, Apun Begi Saktam Ngakpada, Atoba Todang Loduna, Katok Lagalakli. Tawigumbasung Pangal Fhurup asi Hanjan Intok Piba Amadi Fhurup asigi Kunaya Sida Matik Chaba Mapam Pide Adubu. Pida adu fanghandana lakli Leingak amadi legitimacy amasung stability haibasi Leingak aduda lairiba kangluk kudimak amasung tongan ba makhal mathel gi oiba interesting adubu chap manana saruk phangminnaraga thodang lawminnaba khaktada leiba ngamgadawani hanjan Pangal Fhurup inthokduna Fhurup asigi chap chaba mafam lehendaba haibasi Fhurup asina puwari degi ngasi fawba maru oiba tangfam kayada lauduna lakliba thodang amasung kathokiba sing adubu masak khangbidabaga pangkhakni Pangal Fhurup ama phauba hundok inthokpa tawroidabani haina chirolachina makhatari